नेपाल की फॉर्मर प्राइम मिनिस्टर की लोई नबी प्रोटेस्टर सिंह हिंगना मई थाखरे नेपाल जनरे जेनजी ना लीड तौदना करप्शन की मायोक संगसिलिबा अकनबा प्रोटेस्ट असी की मनुंग नेपाल की फॉर्मर प्राइम मिनिस्टर जन्नाथ खलाल की लोई नबी राजा लक्ष्मी चित्रका ngarang leibak punumitta capital Kathmandu gi dalu area da leiba masagi mayummakta hingna mai thakre amaromda Nepal gi law and order amasung security gi control pumba Nepal army na paisin kre loina ngasi yum sege senumit kinumidang werem gi Nepal pumba curfew law thokre protester sing hingna mai thaba gi thongsa thakiba adu da masa pumba mai na saktuna pibam thina soklaba Raja Lakshmi Chitraka Kritipur Burn Hospital da pukhatuna laikanna ba hotnaringi manung da laikidabani Nepal gi Union Finance Minister Vishnu Prasad Paudel su Kathmandu da protesters mayam na sangduna tanaduna tamthina phusai ki thongsa thaki oirakli film asida India gi maikai degi leibak asigi citizens sing Nepal da satana ba khangan kre Nepal da sathariba anti government protest asi yenglaga Air India Indigo amasung Nepal Airlines cancel tawkre oirakli film asida Nepal gi president Ramchandra Paudel na miyam yu asibu lit tawriba general Genji athubada unaduna santi yu oiba waroi sin ama puraknaba thorang tawba hokre hairi amarom de Nepal da sathariba protest asine maram oiraga hojik fawada mei kuntaruk ki mathakta Sire Meeoi sa kayana asok apan nangle Nepal army gi meikai degi irang laksin bagi damakta leibak adugi law and order amasung security control pumba bai sin khibaga loina lambi sorok sing da patrolling satuna irang horiba sing phaba bunbagi thabuk sataba hokre irang aduna maram oiraga lootpat amasung crime gi thawung kaya so hengalakle Kathmandu gi jail dagi nanthokhiba bandi kuntaruk army na phajin khre Prime Minister ki khongsat Kuki jo council na taramna ogi Prime Minister Narendra Modi na ikhoi ki lamda lakadori basi Kuki jo community gi mohut chilaga Kuki jo council na taramna ogi Prime Minister lakadori basi yamna itihasik oiba amasung tangna thokpa thaudok ama oiba ta natna India gi Prime Minister na region asida laklam ki basa hini phurong gi matungda makhoi gi lamda lakadori bani haina Kuki jo council na thatorok pa cherol amana hairi cherol asina makhata na hairi bani Kuki jo community gi miyam na hoki basa hi kaya asi awaba kaya mayung na duna lakibani majority Meitei community singi khutta mara leitaba Kuki jo community gi Meeoi sari yankhai gi mathakta sikhiba gi loina na sar sahung gu humpu gi mathakta amadi miyam nu puja tawnari pa mafam kaya tangoi onkhre yum lising tare hen Mei Thakhre Meeoi lising tare hen bana makhoi gi pari puri gi oiba lamsing adu thadok laga relief camp sing da sangjafam lori Manipur da majority community sing gi ka hen ba thawung sing Kuki jo sing bu namphu da thonga na khaidok piri hairiba awaba kaya asi mayok narba Kuki jo sing na India gi leadership amasung democratic spirit thajaba thami sahi kaya Sangna makhoi bu Manipur dagi mapana tonga na khaidok piyo haina lauduna lakpaga loina Indian Constitution gi Article 239A gi makhada masagi legislature leichaba union territory amagi mawong the separate administration piyo haina demand tawduna lagli demand asi makhoi gi hena khudongcha bana te Kuki jo miyam santi security amasung surveillance ki damuktani yamna tangai phadaba amani leibak asigi lujingba mo oina Prime Minister Narendra Modi ne Kuki jo miyam gi kholaw awaba amasung apamba sing adu mayek sengna khangbigani haibigi thajaba adu thamli loina Prime Minister gi leadership makhada Kuki jo miyam gi future ngaksenba amasung ikai khumnaba adu amuk hanna hanjin hanba ngamgani haibigi thajaba lei haiki maram aduna Prime Minister gi khongsat asi Kuki jo miyam na taramna o I hairi PM na Manipur da lakador basi senglaba kangla laifam len mangthok panatana kari sukana roi lokesor Prime Minister Narendra Modi na Manipur da lakador basi senglaba kangla laifam len asi mangthok panatana kari kana ba phangadori buno kari guma Prime Minister Manipur da thokli bi irang asi thamoi sengna loisen ge haina khalaba de national highway singda mipum khutimna free movement yahan baga loina kari gumba masida ayat apan piba sing tawgani lauthokpham thogi haina khunrakong kendru gi MLA TS lokesor nangasi Kaibi kudada leiba yang athletic club ki nifu taruk suba foundation de amasung gym ama hangdokpagi thawrumgo mari lenna phungdokre MLA location na makhata na hakib the Prime Minister pung ani yahungi khongsata Manipur da lakadori ba asida kari kana ba pangadori bano Bihar da pangthok kadori ba assembly election asi soiba tare haina Mizoram amasung Assam khongsat manung da pung khargi oina maming tagi oina Manipur da lakpani masina Manipur da thokli ba irang asi corruption ama purak pangam gadori bra kari guma Prime Minister na sahi ani helaba Manipur da thokli ba irang asi loisen ba pamna ba di lamdam asida lairiba MLA kodimak kauraga tanafam thogi adu ba hojik fawbugi oina MLA singapunna irang asigi matang da wari sanabagi mami amata tadri Surasanpur amasung kanglada tongan mifam pangthok kadoriba asi irang loisinabagi ranatragana aikoi masel gi marakta hu kamsin gadori bra haibasi samamnaba pogi maram aduna Prime Minister na impound leiringi manung da miyamna lamdam ase thoklibi irang asi mapung phana loisinba ngamnaba thorang thausil amma law thoktriba faudi mafam asidagi satpi khiganu haina taksin basangi haina phungdokhi PM gi khongsat manung Kuki amasung Metei MLA sing tongan na unagadori Surasanpur ground mamang da paring sana thamlam pa coffin sing lauthokre
थासी की तरह हम देते प्राइम मिनिस्टर नरेंद्र मोदी मणिपुर लाकदर बेसे सही असि फेब्रुवारी तागनी थोइदगी थमलकी प्रेसिडेंट रूल असि लौथोखिबनी असौबा सिग्नल अमा ओइरबा याय अमरमदा प्राइम मिनिस्टर की मणिपुरी खोंगसर मनंग कुकी जो एमएलए सिंह चुराचनपुर अमसुंग इम्फाल तोंगान तोंगान उनगदौरी प्राइम मिनिस्टर चुराचनपुर थुंगलब मतमदा कुकी जो सिंह यामलब कोफिन कया सादुन ओकनबा थौरंग तोरंबा अदुंगरंग सिक्योरिटी फोर्स अमसुंग डिस्ट्रिक्ट ऑफिशियल सिंह वरी सानरबा मतुंग लौथोखरे चुराचनपुर टाउन की पब्लिक ग्राउंड अमसुंग इम्फाल की कंगलादा प्राइम मिनिस्टर मियाम तिनबा थौरंदा सरुक यानबगी दमकता सेम सारिबा सिंह स्पेशल प्रोटेक्शन ग्रुप एसपीजी की एडिशनल डायरेक्टर अमना लुसिंगबा टीम अमना हक्तेंगना यंगसिनख्रे पावसना मखाताना हाइरिबना प्राइम मिनिस्टर की मणिपुरी खोंगसर असि की मनुंगदा असोई अंगाम थोखनदनबा ngarang मणिपुरी गवर्नर अजय कुमार बालाना ngarang चुराचनपुर ततना डीसी की ऑफिस तक कुकी जो एमएलए मंगाग उनख्रे गवर्नर की माइकई दिगे एमएलए ngursang sarate एमएलए खौते बुंगजंगिल बालते एल हौकिप अमसुंग पाउलिनान हौकिप उनदुना प्राइम मिनिस्टर खोंगसर मनुंग असोई अंगाम थोखन दनबा वरी सानकी बादुदा चुराचनपुर डिस्ट्रिक्ट की बीजेपी की प्रेसिडेंट थांगजम हौकिप सुसरुक याकी प्राइम मिनिस्टर ने मिजोराम की रेलवे स्टेशन संगारम लबमतुंग नोंगसिंग की फिवम फरबदी चुराचनपुर हाना थांग थुंगदुना कुकी जो एमएलए तरा उनगनी लोइना चुराचनपुर टाउन की ग्राउंड पांगथोकदब पब्लिक मीटिंग सरुक यागनी करिगुंबा नोंगसिंग की फिवम फत्रबदी इम्फाल की कंगलादा हाना थुंगदुना मैतई की एमएलए सिंह उनदुना वरी सानगनी मदुगी मतुंग कंगलादा पांगथोकदब पब्लिक मीटिंग अमदा सरुक यारबा मतुंग चुराचनपुर तमना सटखिगदबनी चुराचनपुर टाउन पांगथोकदब पब्लिक मीटिंग अदुगिदमक्ता ग्राउंड सेम सारिबसिंग अयाम्ब लोइसिलगले पब्लिक मीटिंग अदुदा मियोइ लिसिंग निपानदगिनी लिसिंग तारा रोम तिल्लबा याय ग्राउंड की मफम अमदा तेन खंदुना कंगलुक की इरांग नमरम ओरगा लांजेनेरिबा कुकी जोगी आईटीपी चनी रोम अमसु प्राइम मिनिस्टर गखतेंगना उनदुना इंटरेक्ट तौनबगिदमक्ता सेम साबगी थबुकसु सत्तरी उनबसिदा सही अनिगी ममांगदा इरांग मनु कुकी सिंगी माइकैदगी मैतैसिंगना गैंगरेप अमसुंग नेकेट बेर चथकी हाइना मराल सिरिबा नुपी अनि अदुगी मनुंगदगी अमगी इमुंग मनुंग सिंगसु पीएम उनरबा याय चुराचनपुर ग्राउंड पांगथोकदोरबा पब्लिक मीटिंग अदुदा कुकी जोगी एमएलए सिंह सरुक यागदौरी प्राइम मिनिस्टर की चुराचनपुर खोंगसत मनुंगदा कुकी जोगी एमएलए सिंह उनगदौरीबा असिगा मरी लेनना अतोप अतोप केंद्र सिंह की कुकी जो एमएलए सिंह चुराचनपुर लाकबा हौरे कुकी जो एमएलए सिंह की मैकैदगी मखोइगी ओइबा इशू कया मरु ओइबा सेपरेट एडमिनिस्ट्रेशन डिमांड की मतंगदा प्राइम मिनिस्टर वफम कया पुखलबा याय प्राइम मिनिस्टर ने चुराचनपुर ग्राउंड की किलोमीटर 3 लोम लापना चलगा लैबा बीएसएफ की हेलीपैड हेक थुंगलबगा मफम अदुमक्ता मणिपुरी गवर्नर अजय कुमार बाला सिक्योरिटी एडवाइजर कुलदीप सिंह चीफ सेक्रेटरी पुनीत कुमार गोयल पुलिस अमसुंग सिविल की मकोक थोंबा ऑफिशियल सिंह ओगलबा याय चुराचनपुर डिस्ट्रिक्ट एडमिनिस्ट्रेशन की मैकैदगी पब्लिक मीटिंग पांगथोकदरिबा चुराचनपुर ग्राउंड की हेलीपैड लैरिबा मफम अदु फावबगी लंबी की फिबम हक्थिंगना यंगसिनख्रे लोइना हौखिबा नोंमाइजिंग नुमित्तगी हाउना कुकी जो सिंह नकंगलुक की इरांग असिगा मरी लेनना कुकी जो सिंह मिसी मिना कया नंगले हाइना डेमोन्स्ट्रेशन उन्नब यामलब कोफिन क्या सारगा परिंग साना थंबा होरखिबदु ngarang लेबा कोपा नुमिता सिक्योरिटी अमसुंग डिस्ट्रिक्ट एडमिनिस्ट्रेशन की मरक्ता वरी सानारबा मतुंग लौथोखरे अमरमद इम्फाल की कंगला मनुंगदसु प्राइम मिनिस्टर नरेंद्र मोदी ने थुंगलगदौरिबा हेलीपैड अमदी पांगथोकदरिबा पब्लिक मीटिंग असिदा असोय अंगाम तोक्तनबगिदमक्ता कंगला अमसुंग पैलेस कंपाउंड की मफम सिक्योरिटी की सेक्शन थौरंग हानदगी हेना कंकदनख्रे स्टेट डिजास्टर मैनेजमेंट फोर्स एसडीआरएफ अमसुंग मणिपुरी पुलिस की कंगुना ही सिजनदुना कंगलागी थांगा पाता पेट्रोलिंग चतुना असोय अंगाम थोक्तनबा यंगसिनबगी थबुकसु सत्तरी बीबीआई सिंह की एडवांस सिक्योरिटी टीम सु थुंगलरे ऐतिहासिक ओइबा कंगलादा लाकपा मियोइ सिंह नोंगसुक थांबा गेट लोमदगी हौजिक फावबगी ओइना चंगबगी अथिंगबा थमद्री अदुबु वीआईपी सिंह यावना फंक्शन पांगथोकनबा सेम साइबा अवांग थांबा गेट तदि टूरिस्ट अमसुंग विजिटर चंगबा थिंख्रे प्राइम मिनिस्टर की मणिपुर खोंगसर असिदा असोय अंगाम थोक्तनबगी दमक्ता स्पेशल प्रोटेक्शन ग्रुप की एडिशनल डीजी ने लुसिंग टीम अमना प्राइम मिनिस्टर की कन्वॉय व्हीकल सिंगर लोइना इम्फाल थुंगलरे टीम असने हेक थुंगलबगा इम्फाल की कंगला फोर्ट अमसुंग चुराचनपुर ग्राउंड की फिवम हक्थेंगना सत्तन यंगसिनख्रे लोइना मथौ ताबा सिक्योरिटी की थौरांगसिंग पैखत पाउख्रे प्राइम मिनिस्टर ने कंगला फोर्ट पांगथोकदर पब्लिक मीटिंग ने कना कनाना दाइस तफमगदरिबगे हाइबदु हजि फावबगे ओइना सबसाबा फाइनल तौद्री दाइस तफमगदबसिंगी मनुंगदा राज्य सभा की एमपी अमसुंग लोक सभा की एमपी अनिमक यावगद्रा हाइबदु फाइनल ओइद्री हाइरे पीएम की मणिपुरी खोंगसत मरी लेना कोरकोम टोटल शटडाउन लाउथोखरे थासी की प्राइम मिनिस्टर नरेंद्र मोदी ने मणिपुर लाकनी हाइरिबा खोंगसत असिलमदम असिदा इंगतप्पा चौखटबा पुरकना खोंगसत नाते महाकी थौसिल अमसुंग प्रोक्सी वार नकंगलुक मसेन नुंगसिना हंतदुना कांगखोंग साइरबा लमदम असिदा हेना फिवम सखंतुना मखोइगी लोइलम मरा सिधनबा मरु लैबा खोंगसतनी मरम अदुना मोदी ना लाकदबा नुमित असे अयुक पुंग अमदगी महांगना इरमदम असिदा लैरिबा मतम फाव कोरकोमना बॉयकॉट तौबगा लोइना मणिपुरी पुंबा टोटल शटडाउन लाउथोकले अथिंगबासिंगना अना अयेक मैहौ लांगपोक इसिंग अमसुंग असी अनागी थबुक थोरमसिंग दी कौंसिल लोय हाइन पब्लिसिटी कमिटी कोरकोमना थादुरपा सेरोल अमना हाइरी सेरोल असिना मखाताना हाइबना इंडिया लेंगक मरु ओइना नरेंद्र मोदी अमसुंग अमित शाह ना मणिपुर की अपुनबगी सेक्तम थुकाइना प्रोक्सी वार तौदुना मियोइ सरी यंखैगी मथक्ता हात्रे मियोइ लिसिंग हुमफु हेन्ना
mama pokna pham lamdam mathakta refugee ohele 2023 gi Mei 3 dagi hawrakkiba khusem kangluk ki irang sahi ani ga tha mari helabasi kumai oine yengduna lari masigi maramda makoina sem saduna thokhanba hana sunabu oibani India lengakna manipuri muthatna bagi pandamda gwalta bide India gi lanmini manipuri gi thaba wahi muthathan khiba manipuri gi miyamna khamthengna warba Narendra Modi ni manipuri gi miyamda wa mafawa ngangdana tumina laithokpa ngami ing 2023 gi July thada nupi ani phi thongdana satkhiba adudi maitei chainingbodu chaihorage matagum India pumba khangnaba mathau pongna ngangki lauki adubu jiribamgi nauriba ngang amadi nupi yaungna mi taruk minungsi yaudana makhut chalaba matungdu otnairaga hatkiba adudadi marul thoktaba India gi Prime Minister amu oina Narendra Modi tuminna laiki Masat thiba khangraba singi tharaga handak Manipur da mi cho lom hatkriba asi mahaki matamdani masagi hainabini pokpadagi yoroktrabasu Hindu extremist group ta lining lawkhibagi haunabini Amit Shah so samane makhoi animak Hindu extremism gi yet ku oiga pambomni irang manungda Manipur gi Prime Minister Manipur da lakani lakloi ngangna khiba aduda wakal taraba mahaki maram set khangnaba lamdam asina miyamna haiki mahakna hana laga kari amuk haiba lakaduri puno haibidasu asumbani isam samjaba ima ibel Modi lak ninglaga la ulak ningtraga tu unagun khangi haiki tawbatabu khangbada kanaribadi Manipur di Delhi gi loilamni haibasi mayak singlabani vote kombagi 2017 amasung 22 gi February da anira lakre adubu miyam ware lakpiyu haina hanna haijakiba matamda kusem gi lan manungdagi hojik phawa laktri sahi asigi July taraga ni thoida Ahmedabad ta airplane kaikhiba misi minagi awapa thawdoksing amasung Bengaluru gi IPL cricket thoibagi okpa thorumsing da awapa nungaibagi thorumsing da mahakna saruk yatuna sergi tengbang phawo piki 2023 gi Mei 3 dagi hojik Modi na mapal laibak yangkai gi mayada aduga India manungdana tongan ba state sing da mafam nifu gi mathakta satkri adubu Manipur da hojik phawo laktri mahakpu lakhaningwagi natte laklabasu boycott tawgani boycott tawribasi mahaki Manipur bu loi chaliba loi mapu India gi makokni haibadu miyamgi khanghanbani India gi lengakna pamlibasi India gi loilamgi mayokta Manipur gi miyamna thengnariba ningtam lan asinam thaba loidri fawa proxy war tawgani ngamdragana Manipur machet thugaigani haiba phiriptuni adunabu Manipur gi awapa thawa sadribani Manipur da warab thodoksin ngasidadi tatki phi fawa taba ngamde masi Manipur masasing kamthengna usitaba mideng amasung wakhalni tawribasi henmallabani makhoi gi aningba pamba pangthukna honabata apaspa gi jurisdiction henna sauthuragli miyamna lo uba changba yadre aduga amaramdana mineral mem lawthukna bakan honari ningtam ihong manghanna honari lepalaitana fa phone batawri loi lengak yadaba kangbu gina khulai taktuna lawkhali aduga makoina proxy army oina sinnariba kangbu gina fa bun batawdri loi mapu gi lichatni loi lengak sengdukna bahutna bani Indian na fana yamna namthak tawrabasu miyamna koibu loi mapuni khangbasina ningtam ihogi atangbu mamal naidraba puarini hena nungaitribadi mama pokna pham lamdam dam ta refugee oina lanchani ro Meeoi lising humpugi marakta angan batungnam chan am uba phanglaktraba angang yauna Meeoi kaya masa matanta thawri yantuna sijari masitana tana Meeoi kaya wakhal soiba oirakli Narendra Modi lakani haibasi sahi hom farak kar dawraba irang natrang wathuk asi waroisin purakna balambi yat kaduribra mayum makai leitraba lanchina dun leiriba IDP singi awaba ko khanaba yingsin gaduribra mamangda leiramba Congress langak matamda capital project ki makhada sagalamba civil secretariat building sanga bagira natragana state asida BJP na luchingba anu bolengak amba sim bagira haibasi miyamna khangningli malemda ingtapa purakna bagi damakta Israel Palestine gi muknaba amasung Russia Ukraine gi lan asida di leibak sing asigi luchingba sing unaduna santaina bu nari adubu India gi lamni haina claim tawriba Manipur gi wathok asida nong fawa laktana ningaidana lauthukli haukiba sahi ahum farak kadurba asida Manipur gi lairiba sarangna basiga mari leina Manipur gi MLA singna Modi ga amuktang unage haibada unaba phangkidrabani mahaki wakhaida lan general sing economic package economic booster gumba wafum khara pulakpa yai mahakna ngangba yabu wafum thibada Delhi amasung Manipur gi lusingba sing kok ngawram magani Surasanpur amasung Imphal da karam wafum thamgadori sapmanaba wafum oigadori bra haibasi khallubada arum ba ama oiramgani aigumba mahakna Manipur da lakpa thoklabadi Imphal da pangthokpam phimda karamba wangang gadoribano maduga sapmana Surasanpur da thambangam gadoribra Manipuri kahaloi ani thokpa yaroi haibu wafum je Surasanpur da lawbangam gadoribra tampakta losanar basosing da rules of law laikidabu kuire masigi matang da dikari hairam gadoribano asigumba phim asida Narendra Modi na marai haigattuna Manipuri miyam da karamba wafum thamgam gadoribano haibasi ihang ta hangba yari 2014 gi November 19 da Modi gi Manipuri khongsat asi Manipur gi oinadi mangtakni oibu khudam gi machatni haina phungdokhi